ꯑꯩꯒ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯇꯧꯔꯤꯒꯦ ꯗꯤ ꯑꯉꯧꯕ ꯏꯔꯣꯟꯕ ꯄꯨꯂꯩ ꯏꯔꯣꯟꯕ ꯎꯔꯣꯏꯍꯦ ꯇꯔꯥ ꯂꯣꯟꯒꯗꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯃꯈꯨꯠ 10 ꯂꯣꯟꯒꯗꯕꯅꯤ ꯐꯖꯅ ꯅꯃꯣꯟ ꯆꯪꯅ ꯈꯨꯔꯝꯃꯨ ꯑꯐꯕ ꯅꯨꯄꯥ ꯐꯪꯒꯦ ꯍꯥꯏꯅ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯗꯣ ꯁꯨꯝ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯆꯩꯔꯥꯎꯕꯗꯣ ꯃꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯁꯤ ꯔꯃꯤꯠꯀꯤꯁꯨ ꯄꯣꯝꯃ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯅ ꯌꯨꯝꯒꯤ ꯁꯤꯗꯥꯅꯤ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯃꯣꯟꯗꯣ ꯚꯥꯗ꯭ꯔꯤꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯚꯥꯗ꯭ꯔꯤꯗ ꯂꯩꯕꯗꯣ ꯚꯥꯗ꯭ꯔꯤꯗ ꯉꯁꯤ ꯅꯨꯃꯤꯠꯇ ꯊꯤꯜꯂꯗꯤ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡ ꯅꯨꯡꯊꯤꯟꯗ ꯃꯃꯥ ꯑꯣꯏꯅ ꯆꯠꯂꯒ ꯊꯤꯜꯂꯨꯔꯦꯕ ꯑꯀꯪꯕ ꯑꯣꯏꯅꯀꯣ ꯑꯗꯨꯗꯨꯅ ꯑꯌꯨꯛꯀꯤ ꯁꯤꯗꯥ ꯊꯤꯟꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯤꯗꯥ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯊꯣꯡꯉꯨꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯇꯪꯈꯥꯏ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯉꯧꯕ ꯁꯤꯒ ꯂꯩꯔꯦ ꯁꯤꯁꯤꯅ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯃꯇꯨ ꯇꯪꯈꯥꯏ ꯑꯁꯤꯅ ꯉꯥꯟꯅꯕꯒꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯆꯅꯥꯒ ꯉꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯑꯁꯤꯅ ꯆꯨꯝꯅꯒꯤ ꯉꯧꯗꯣꯏꯅꯦ ꯆꯨꯝꯅꯒꯤ ꯍꯥꯏꯗꯤ ꯆꯨꯝꯅ ꯁꯨꯝ ꯉꯧꯗꯣꯏꯅꯦꯕ ꯃꯌꯥꯝ ꯃꯊꯦꯜ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯍꯤꯟꯖꯥꯡ ꯊꯤꯅꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯤꯅꯗ꯭ꯔꯦꯕ ꯊꯤꯅꯔꯔꯣꯏꯁꯦꯅ ꯍꯥꯏꯅꯈ꯭ꯔꯦꯕ ꯈꯥꯂꯤ ꯇꯟꯗꯇ ꯊꯤꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯊꯦꯜꯗꯣ ꯌꯥꯝ ꯇꯧꯁꯤꯜꯂꯒ ꯆꯥꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯀꯥꯏꯗꯅꯕ ꯍꯥꯏꯗꯅ ꯃꯊꯦꯜ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯁꯨꯍꯜꯂꯒꯅꯦ ꯍꯥꯏꯗꯤ ꯏꯟꯖꯥꯡꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯍꯜꯂꯒ ꯁꯨꯝ ꯃꯆꯤꯗ ꯑꯉꯧꯕ ꯀꯔꯤ ꯀꯔꯥꯡꯁꯤꯡꯁꯤꯅ ꯁꯨꯍꯜꯂꯒ ꯁꯨꯝ ꯂꯥꯏꯒꯤ ꯀꯥꯏꯗꯅꯕ ꯀꯠꯂꯒꯦꯅ ꯑꯩꯅ ꯇꯟ ꯕꯣꯔꯥ ꯍꯧꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯒꯤ ꯀꯥꯏꯗꯅꯕ ꯇꯧꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯩꯀꯥꯏꯗ ꯍꯤꯟꯖꯥꯡ ꯌꯦꯟꯅꯔꯝꯕ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯊꯦꯜ 2 ꯈꯪꯗꯦ 3 ꯈꯪꯗꯦ ꯁꯨꯝ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯣꯡꯈꯤꯒꯦ ꯂꯣꯏꯔꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯉꯧꯕ ꯉꯧꯈꯤꯒꯦꯕꯀꯣ ꯃꯌꯥꯝ ꯑꯉꯧꯕ ꯉꯧꯈꯤꯒꯦ ꯁꯤꯗ ꯑꯉꯧꯕ ꯐꯖꯅ ꯂꯩꯊꯔꯒ ꯉꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯤꯅ ꯉꯧꯔꯤꯉꯩꯗ ꯍꯋꯥꯏ ꯁꯣꯛ ꯇꯧꯒꯦ ꯃꯌꯥꯝ ꯑꯉꯧꯕꯁꯦ ꯃꯨꯜꯂꯦ ꯑꯗꯣ ꯁꯣꯟꯗꯩꯁꯤꯒ ꯍꯋꯥꯏ ꯁꯣꯛ ꯇꯧꯔꯤ ꯊꯥꯡꯖꯔꯅꯤ ꯍꯋꯥꯏ ꯁꯣꯛꯁꯤꯗꯤ ꯍꯧꯖꯤꯛꯅ ꯀꯥꯔꯣꯠ ꯑꯈꯥꯕ ꯉꯧꯒꯦꯕꯀꯣ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯩ ꯕꯣꯔꯥ ꯍꯧꯒꯦ ꯕꯣꯔꯥ ꯍꯧꯅꯕꯒꯤ ꯁꯤꯒꯩꯁꯤꯒ ꯆꯦꯅꯝ ꯕꯣꯔꯥ ꯑꯗꯨꯝ ꯂꯥꯏꯒꯤ ꯀꯥꯏꯗꯅꯕ ꯈꯤꯇꯪ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯥꯔꯣꯠ ꯉꯧꯕꯁꯤꯁꯨ ꯃꯨꯜꯂꯛꯇꯣꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯕꯣꯔꯥ ꯍꯧꯔꯤ ꯀꯥꯔꯣꯠ ꯉꯧꯅ ꯃꯌꯥꯝ ꯆꯥꯛ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯟ ꯕꯣꯔꯥ ꯍꯧꯔꯤꯕ ꯂꯥꯏꯒꯤ ꯀꯠꯅꯕ ꯇꯟꯗꯅ ꯃꯌꯥꯝ ꯇꯟ ꯕꯣꯔꯥ ꯂꯣꯏꯖꯔꯦ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯥ ꯇꯤꯚꯤ ꯌꯦꯡ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯒꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯤꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯀꯩꯀꯩ ꯃꯊꯦꯜ ꯇꯧꯒꯦ ꯍꯥꯏꯅ ꯍꯪꯖꯔꯛꯏꯅꯤꯅꯦ ꯁꯤꯅ ꯎꯇꯤ ꯑꯁꯤꯅ ꯀꯩ ꯁꯤꯅ ꯑꯈꯥꯕ ꯉꯧꯕ ꯑꯗꯨꯒꯒꯤ ꯃꯃꯤ ꯅꯣꯏꯗꯤ ꯑꯉꯧꯕ ꯏꯔꯣꯟꯕ ꯄꯨꯂꯩ ꯏꯔꯣꯟꯕ ꯁꯤꯅ ꯀꯥꯔꯣꯠ ꯑꯉꯧꯕ ꯁꯤꯅ ꯀꯔꯤ ꯁꯒꯣꯜ ꯍꯋꯥꯏ ꯑꯇꯩꯗꯤ ꯕꯣꯔꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯧꯗ꯭ꯔꯦꯗ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯑꯃꯈꯛꯇꯪꯗꯅꯤ ꯃꯣꯏꯗꯤ ꯂꯥꯏ ꯆꯥꯂꯨ ꯊꯥꯗꯩ ꯇꯧꯔꯝꯃꯦ ꯑꯗꯨ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯁꯦꯝꯗ꯭ꯔꯤ ꯃꯆꯤꯗꯗꯤ ꯃꯊꯦꯜ ꯄꯨꯝꯅꯃꯛ ꯍꯥꯞꯅ ꯂꯣꯏꯔꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯃꯊꯤ ꯍꯦꯄꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯥꯏꯔꯣ ꯁꯦꯝ ꯇꯨ ꯌꯨ ꯍꯥꯏꯔꯣ ꯁꯦꯝ ꯇꯨ ꯌꯨ ꯅꯪ ꯆꯟꯗꯣꯟ ꯀꯗꯥꯏ ꯆꯟꯗꯣꯟꯗꯤ ꯀꯅꯥꯅ ꯅꯝꯕꯤꯔꯤꯕ ꯂꯩꯇꯦ ꯆꯟꯗꯣꯟ ꯂꯩꯇꯦꯁꯦ ꯄꯥꯏꯁꯦ ꯀꯅꯥ ꯅꯝꯕꯤꯒꯦ ꯆꯟꯗꯣꯟ ꯀꯅꯥ ꯅꯝꯕꯤ
Bibina. Nani masam ko kanan ka iba hido pro. Masam ka na ka iba? Nani masam kanan ka iba? To. Atay di kanan ka iba thoy hai. Oh, thôi. Atay di. Bibi kumain ka iba masam to kumain ka i. Tata. Ha. Kumain na? Che. Ya, mo ijang hale, to, mo ijang halake. Aish. Kana thai je. Kai ki mathel dau ke? Mathelo. Chocolate konge. Sina kai? Mailen. Luigi ngoko mama. Oh, Luigi. bora ho ke toi ro. Bora ni ngoko sele. Hao da ngai. Oh. Kogi loi na ba? Loi re? Na kongi ba? Tang da, chu lo um ba me. Da kun ni da na. Ai no mang tu na ai ne ta. Tu la hu ngi kam phodu na na. Kogi loi da. Do mayam ure da na. Mathel sing je ani ani doi taw ro me ba. To mayam jeng halake, matang jeng halake. Madi thadi bu thok le jeng halake. Si re. Rồi mẹ tu ai blog ta học cái này là ini ra nói cái material sinh chế chẳng hạn cái nè bora sinju cái tao mi nè xin cái pulai iron ba khoi đi pulai cái iron rẻ khoi đi alu này iron lẽ xin cái sakula wai thong ba một tờ tang hai thong ba rồi đi đứa nào cái nọ Na mo to. pujari phai cái này Tharu do re se kayo anggur ga happy je hairu si place yam nam bu mata sari ne ani pu bagi thong gu ding changa ga hinjang ma thil ji ni happy ni blog ta Sudah muncul sih. Saya tu saya tu biar leh, apa mau gijum soalnya saya bukan berah. Aduh tu na. Hi guys. Kasar video vlog. Aduh saya ni is pujari bangun je bhai hai. Agak kaya hinjang mathil tauri ke? Ah. Hinjang am tan thong apa? Oh, kau dah sama ni. Kau dah mi alay bah hinjang ani thong je bani ngatra. Kau di amana. Aku cuma matang dani motor tang hai. Noi na kai. Noi sakola wai. Adoi di onasi. Ai kai ngau bang udra kan tang udra tau udra ba. Kai ai. Iruan dra bai ba. Sang ngalam mana yo? Hele chabi man do li chang se ya. Mai ma saksi am phajai ai khanga ba adu na ne mayam da ikai se ai khanga ba. Aduh nani khanga ba mayam. Moi đồng yêu gì chứ? Ấy. Chạy đâu mà lẽ gì nè? À. Bro na kana to. Sana moi gi mathel. Bora hauri. Ni loi rồi. À, rồi rồi mẹ. Khôi pujari mong tay. Khôi zum này là nuai rồi. Chị vẫn ăn thà dần là cái nè. Chắc là khôi chú thiêu rồi kìa. Khôi cái mathel đi cái này re, hinjang motor tang hai thong ba. Aduga angoba lai re. Aduga bora sina sina karuna khaba ngoba. Do sina iron3 aduga sina tan bora. Katle thana bagi. Na popogi. Mamang de chak thar bagi ya. Koi tha chak ku thoi.
ꯁꯤ ꯄꯥꯈꯪ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯌꯨꯝ ꯃꯥꯡꯉꯦ ꯁꯖꯤꯕꯨ ꯆꯥꯎ ꯐꯪꯗ꯭ꯔꯤꯁꯦ ꯆꯥꯕ ꯂꯥꯛꯏꯅꯤ ꯑꯩ ꯍꯦꯛꯇ ꯊꯤꯕꯅꯤ ꯍꯧꯒꯠꯅꯕ ꯀꯔꯤꯅꯤ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯂꯦꯕꯀꯣ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯑꯒ ꯐꯝꯃꯤ ꯋꯥꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯦ ꯆꯥꯛ ꯆꯥꯁꯤꯜꯂꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯑꯗꯣ ꯑꯩ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯇꯟꯒꯤ ꯃꯑꯣꯡ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯇꯟ ꯇꯛꯄꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏ ꯃꯌꯥꯝ ꯁꯥꯕꯅ ꯑꯩ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯇꯟ ꯇꯣꯠꯂꯨꯈꯤꯒꯦ ꯇꯟ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯥꯕꯅ ꯈꯨꯠꯁꯥ ꯑꯃꯅꯤ ꯃꯌꯥꯝꯁꯦ ꯃꯃꯥꯅ ꯈꯣꯏꯗꯨꯝ ꯇꯥꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯇꯟ ꯇꯣꯠꯂꯦ ꯃꯌꯥꯝ ꯇꯟ ꯇꯛꯄ ꯂꯣꯏꯔꯛꯇꯣꯔꯦ ꯇꯨ ꯁꯤꯒꯩꯁꯤꯒ ꯇꯟ ꯃꯌꯥꯝ ꯑꯇꯛꯄꯁꯤꯡ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯇꯩꯔꯤꯅꯤ ꯐꯖꯗ꯭ꯔꯥ ꯍꯩꯕꯅꯤ ꯌꯥꯝ ꯍꯩꯕꯅꯤꯀꯣ ꯑꯩꯁꯦ ꯍꯤꯍꯤ ꯑꯩꯅ ꯃꯃꯥꯅ ꯀꯟꯅ ꯇꯥꯔꯤ ꯎꯔꯣꯏꯍꯦ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯇꯛꯄ ꯂꯣꯏꯔꯦ ꯁꯣꯝꯗ ꯃꯃꯥꯅ ꯍꯧꯔꯤ ꯎꯔꯕ ꯕꯣꯔꯥ ꯁꯦꯝꯃꯣ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯃꯌꯥꯝ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯔꯤ ꯁꯤꯗ ꯅꯨꯡꯁꯤꯕ ꯈꯥꯡ ꯃꯆꯥꯗꯨꯗ ꯃꯌꯥꯝ ꯍꯧꯖꯔꯤ ꯕꯣꯔꯥ ꯑꯩꯒꯤ ꯕꯣꯔꯥꯗ ꯍꯥꯞꯄꯤꯕ ꯃꯆꯜꯁꯤꯡꯁꯦ ꯖꯦꯅꯝꯒ ꯀꯣꯕꯤꯒ ꯑꯗꯨꯒ ꯀꯦꯞꯁꯤꯀꯝ ꯃꯣꯔꯣꯛꯇꯣ ꯑꯗꯨꯗꯨꯒꯅꯦꯕ ꯌꯥꯝ ꯍꯧꯖꯔꯤ ꯂꯣꯏꯔꯒ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯂꯥꯏꯗ ꯀꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯃꯥꯅ ꯕꯣꯔꯥ ꯂꯩꯔꯦ ꯍꯧꯕ ꯂꯣꯏꯗ꯭ꯔꯤ ꯍꯧꯔꯤ ꯌꯥꯝ ꯂꯥꯏꯒꯤ ꯀꯠꯅ ꯂꯣꯏꯈ꯭ꯔꯦ ꯑꯝꯇ ꯎꯍꯜꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗ ꯎꯔꯥ ꯗꯔꯥ ꯇꯧꯕꯗ ꯍꯧꯖꯤꯛ ꯃꯍꯥꯗꯦꯕꯗ ꯍꯩꯔꯨ ꯀꯠꯄ ꯂꯥꯛꯑꯦ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯀꯠꯂꯝꯃꯤ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯀꯠꯂꯝꯃꯤ ꯊꯥꯈꯤꯒꯦ ꯍꯩꯔꯨ ꯑꯆꯧꯕꯗꯣ ꯂꯥꯛꯑꯒ ꯀꯥꯏꯈꯔꯦ ꯖꯨꯡꯒꯨꯒꯤ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯀꯥꯏꯈꯔꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝꯁꯨ ꯂꯥꯞꯅ ꯑꯗꯨꯝ ꯏꯁꯣꯔꯁꯦ ꯈꯨꯔꯨꯝꯃꯣ ꯑꯩ ꯍꯧꯖꯤꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯃꯨꯔꯒ ꯍꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯀꯥꯏꯗ ꯇꯟ ꯊꯤꯜꯂꯨꯔꯒꯦ ꯆꯠꯁꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯊꯤꯜꯂꯛꯑꯦꯁꯦ ꯀꯅꯥ ꯂꯩꯇ꯭ꯔꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯃꯤ ꯂꯩꯇꯦ ꯑꯩ ꯂꯩ ꯏꯌꯥꯝꯕ ꯑꯩ ꯂꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯝꯃꯝꯃꯣ Hi guys, ꯍꯥ Kasabini vlog. ꯃꯌꯥꯝ ꯑꯀꯝ ꯆꯠꯂꯨꯈꯤꯒꯦ ꯂꯩꯀꯥꯏꯁꯦ ꯆꯥꯎꯕꯅꯤꯅ ꯖꯥꯝꯕꯅꯤꯅ ꯌꯨꯝꯁꯦ ꯖꯦꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯁꯤ ꯌꯦꯜꯂꯨꯈꯤꯒꯦ ꯃꯧ ꯑꯅꯤꯅ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯆꯨꯝꯃꯤ ꯃꯤ ꯂꯦꯡꯁꯨ ꯂꯦꯡꯖꯗꯕ ꯃꯆꯥꯁꯤꯒ ꯀꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯣ ꯇꯔꯥ ꯂꯣꯡꯒꯗꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯃꯈꯨꯠ ꯇꯔꯥ ꯂꯣꯡꯒꯗꯕꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯅꯤ ꯅꯨꯄꯥꯅ ꯂꯣꯏ ꯄꯤꯔꯛꯀꯅꯦ ꯃꯈꯨꯠ ꯃꯁꯥ ꯀꯩꯒꯤ ꯇꯔꯥ ꯂꯧꯍꯟꯗꯣꯏꯅꯣ ꯍꯥ ꯀꯩꯒꯤ ꯎꯄꯥꯏ ꯂꯩꯇꯗꯤ ꯂꯣꯜꯂꯛꯄꯁꯨ ꯌꯥꯎꯕꯅꯤꯅꯦ ꯋꯥꯔꯤꯗꯤ ꯂꯣꯏꯅ ꯄꯤꯔꯒ ꯃꯈꯨꯠ ꯃꯁꯥꯁꯤꯗ ꯀꯩꯒꯤ ꯇꯔꯥ ꯁꯨꯍꯟꯗ꯭ꯔꯤꯅꯣ ꯅꯣꯏ ꯃꯥꯗ ꯗꯤꯃꯥꯟ ꯇꯧ ꯑꯇꯩ ꯄꯤꯕꯤꯗ ꯃꯈꯨꯠ ꯃꯁꯥ ꯇꯔꯥ ꯁꯨꯍꯜꯂꯣ ꯑꯇꯩ ꯄꯣꯠꯇꯤ ꯑꯗꯨꯝ ꯍꯥꯞꯇꯣꯏꯕ ꯇꯔꯥ ꯁꯨꯅꯕ ꯑꯩ ꯈꯪꯗꯦ ꯀꯥꯏꯅ ꯃꯐꯝ ꯈꯨꯇꯤꯡꯗꯣꯛꯑꯒ ꯋꯥꯅ ꯁꯥꯒꯦꯔꯥ ꯅꯪ ꯂꯩꯕꯥꯛꯅ ꯁꯥꯒꯦꯔꯥ ꯕꯣꯔꯥ ꯐꯧꯕ ꯂꯧꯁꯤꯟꯕꯤꯅꯤ ꯑꯣ ꯅꯣꯏ ꯉꯥꯏꯍꯥꯛ ꯊꯝꯃꯦ ꯂꯩꯕꯅꯤ ꯌꯦꯡꯉꯣ ꯃꯧ ꯑꯅꯤ ꯑꯗꯨꯕꯗ ꯃꯣꯏꯒꯤ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯆꯦꯝ ꯀꯨꯝꯖꯦꯜꯂꯨꯏꯒꯦ ꯁꯣꯝ ꯁꯥꯏꯗꯠꯇ ꯁꯟꯗꯥ ꯑꯣꯏꯔꯦ ꯍꯌꯦꯡꯗꯨ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯏ ꯅꯤꯡꯉꯝꯃꯤ ꯌꯦꯡꯉꯣ Hello.
ꯐꯖꯅ ꯅꯃꯣꯟ ꯆꯪꯅ ꯈꯨꯔꯝꯃꯨ ꯑꯐꯕ ꯅꯨꯄꯥ ꯐꯪꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯂꯩꯖꯗꯕꯩ ꯇꯥꯏꯞꯇ ꯌꯥꯝ ꯆꯨꯝꯖꯧꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯆꯩꯔꯥꯎ ꯆꯤꯡꯅꯤꯅ ꯍꯌꯦꯡꯁꯨ ꯆꯩꯔꯥꯎ ꯆꯤꯡ ꯈꯥꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯂꯛꯀꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯥꯡꯁꯤꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯨꯃꯥꯡꯅꯇ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯝꯇ ꯑꯣꯏꯊꯣꯛꯎꯔꯒꯦ ꯕꯥꯏ ꯕꯥꯏ